Turkiye amadi Syriada handak earthquake oikiba aduna maram oiraga hojik phawbagi manungda miyoi lising 12 muk sure siriba mande numitana miyoi lising 8 mukki nakyadi sukhrabani thiba phangkiba Turkey de siba apunba migi masing lising 8 gi nakyani aduga Syriadana lising 3 gi nakyani Rashtrapati Tayyip Erdogan affected area da visit tawkhre magi mitlu da pirang khamba ngamdana sinthaki oiriba phibam ato ubada affected province singda tha 3 gi emergency lauthokre Laibak kayadagi rescue team sing chattuna mateng pangli India na mangjawna thabak asida chongsinki salute tawbi ai India gi handaki step asibu Prithibigi country humputara hena rescue team tharak laga mateng panghalli loinana chana thaknaba medical gi oiba potchei su mateng pirakli adubu Turkey da mayamna pangsilakliba matengum Syria da oidi haina Syria gi civil defense Abdul Razik Kintarna phongdorakli Syria gi civil defense kanglup asina yamna kanna rescue tor balaknari Egypt ki myoy kundi Syria da mateng pangbagi damak yamna nganna chongsilaki hairi Turkey da mateng pangbagumna Syria da pangbidi internationally natraga internationally haina Kintar asina phongdoraki Damascus Syria gi city amani masidagi European Union da help you haina hairakibaga loinana Egypt ki Al Azhar nasu malem da mateng pibiraku haijarakre ingbana maram oiraga rescue team singsu awaba yamna mayoknai hairi Turkey ase prithibida khwaidagi yohara haganba mafamani most affected area 1999 gi mangda nahan hakiba adagi hena kanna haki 1999 gi matungda su kayara kana hakre adu nahan gi asina yamna heli yohara na effect ohelliba mafam ase Istanbul gi kha thangba maikei delay amasung city kaya almost nekhai doklamle amasung building lising kaya laimaida chaikre Turkey Syria da awaba ngamkhai lanna tarba tanjasida France ki satirical magazine Charlie Hebdo na yohara duga related cartoon comic picture ama publish torakre madu ubadagi amuk mayam saunakre social media users sing na hai picture aduna Turkey Syria bu nokna bani awaba da nokna ba haibuduni picture aduna numit aduna nikhibagi mong laklaga mauda sikiba lising utpaga loinana kentaraba mapai gi mathakta building kai duna tarakpabu takli aduga caption amaga hapli no need to send thanks social media users sing na hai drawing ado disgusting shameful ni aduga hate speech makhalamani Turkey dagi su protest lakri miyoi lising kaya sibagi cheraksida noknabagi phibam ulakpadudi inhuman thought chenbani haina rakli matam amada Europe ki khaibok ama Turkey na konduna thamlambi Turkey gi khut yamna laiki matam da su amusung haujik su lairi picture to mocking ni haibasina ti wa amati maduda soiduna phomli so thanks for watching